ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯅꯦ ꯃꯃꯥꯗ ꯄ꯭ꯔꯦꯡ ꯇꯧꯁꯟꯒꯦ ꯈꯪꯗꯦ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯈꯤꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩ ꯄ꯭ꯔꯦꯡꯅꯣ ꯇꯧꯗꯣꯏꯁꯦ ꯁꯨꯝ ꯍꯥꯞꯆꯜꯂꯒꯅꯦ ꯌꯦꯡꯗꯣꯏꯅꯦꯕ ꯍꯣꯔꯦꯟ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯌꯦꯡꯁꯦ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨꯅꯦ ꯆꯥꯗꯦ ꯁꯦꯞꯀꯁꯦ ꯑꯃꯨꯛ ꯆꯠꯂ ꯂꯩꯔꯨꯔꯤꯅꯤ ꯁꯦ ꯁꯤꯅ ꯕꯇꯔꯐ꯭ꯂꯥꯏꯅꯤ ꯆꯥꯕꯤꯗꯣꯏꯔꯥ ꯆꯥꯕꯤꯔꯣꯏꯗꯣꯏꯔꯥ ꯆꯥꯗꯦ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯕ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯔꯦ ꯇꯣ ꯁꯤꯗ ꯎꯆꯦꯛ ꯑꯅꯤꯒ ꯔꯦꯕꯤꯠ ꯑꯃꯒ ꯇꯥꯍꯧꯔꯤ ꯑꯂꯨꯅ ꯇꯧꯔꯒ ꯍꯧꯋꯤꯅꯦ ꯁꯦꯝꯕꯗꯣ ꯑꯩ ꯅꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯃꯊꯪꯒꯤ ꯁꯦꯝꯕꯗ ꯑꯃꯨꯛ ꯅꯝꯃꯒꯦ ꯉꯁꯤꯁꯦ ꯅꯝꯍꯧꯗ꯭ꯔꯦ ꯔꯦꯕꯤꯠ ꯑꯃꯒ ꯎꯆꯦꯛ ꯑꯅꯤꯒ ꯇꯥꯍꯧꯔꯤ ꯁꯤꯗ ꯀꯟꯅ Sana, nang siti tum chammiya ꯃꯃꯥ ꯊꯨꯝꯖꯥꯔꯕ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯍꯥꯏꯌꯨ ꯈꯪꯕ ꯅꯪ ꯍꯥꯏꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯊꯥꯖꯔꯣꯏ ꯉꯁꯤꯒꯤ ꯊꯨꯝꯖꯥꯔꯕ ꯌꯦꯡꯉꯣ is mamai ꯅꯪꯅ ꯍꯥꯏꯗꯤ ꯊꯥꯖꯅꯤ ꯑꯁꯦꯡꯕꯅꯤ ꯃꯃꯥ ꯊꯨꯝꯖꯥꯔꯕ ꯌꯦꯡꯉꯣ ꯅꯪꯅ ꯑꯣꯏꯅ ꯄꯤꯔꯣ ꯅꯪ ꯃꯃꯥꯏ ꯅꯝꯃ ꯑꯣꯏꯒꯦ ꯃꯃꯥꯏꯗ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯅꯝꯒꯦ mama kai khangani la han thum lamda badu thum na ta ꯂꯥꯁꯇ ꯍꯥꯏꯅꯤꯅ ꯂꯥꯁꯇ ꯍꯥꯏꯅꯤ sasum pu gasi che loina sa puna pu gasi la loin thing na ꯅꯪ ꯄꯥꯏꯔꯣ ꯑꯩ ꯄꯨꯒꯦ ꯆꯠꯈꯔꯦ ꯑꯩ ꯍꯧꯕꯤꯗꯣ ꯃꯃꯥ ꯄ꯭ꯂꯦꯠ ꯑꯃꯁꯦ ꯊꯝꯖꯥꯒꯗ꯭ꯔꯥ ꯃꯥꯒꯤ Papai keno apa madu? Ini sana. ꯍꯧꯕꯤ Berapa? Si. Wow. ꯐꯖꯕ ꯋꯥꯈꯣꯟꯅ ꯍꯥꯞꯁꯤ ꯌꯥꯝ ꯍꯥꯞꯈꯤꯔꯣꯏ ꯃꯃꯥ ꯍꯤꯟꯖꯥꯡ ꯊꯨꯝ ꯆꯥꯔꯕ ꯌꯦꯡꯉꯣ ꯉꯔꯥꯡ ꯆꯝꯕꯗꯣ Jare. ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯤ Ini batu jaga mah. ꯆꯥꯛꯄ꯭ꯔꯅꯦ Kita. ꯆꯥꯛꯄ꯭ꯔꯅꯦ ꯑꯃꯨꯛꯀ ꯆꯥꯒꯗꯤ ꯌꯦꯡꯉꯨꯅꯦ ꯉꯥꯗꯣ ꯄꯨꯊꯤꯗꯣ ꯈꯛꯇꯪ ꯌꯥꯝ ꯆꯥꯖꯦ ꯍꯤꯟꯖꯥꯡꯗꯩ ꯆꯥꯏꯔꯥ ꯄꯨꯊꯤꯗꯩ ꯆꯥꯏꯔꯥ Bocai thùng hấp là bang đi. ꯍꯥꯄꯛꯇꯦ ꯊꯨꯝ ꯄꯨꯔꯛꯇꯦ Hijang. ꯄꯄꯥ ꯈꯤꯇꯪ ꯌꯦꯡꯉꯨꯅꯦ ꯃꯍꯥꯎ ꯊꯨꯝꯁꯦ ꯆꯥꯏ ꯑꯩꯅ ꯃꯃꯥꯅ Hujak am ni. ꯑꯣꯏꯕꯒꯤ ꯆꯥꯛꯄ꯭ꯔꯣ Kalimai đi. ꯃꯃꯥ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯇꯧꯔꯤꯁꯦ ꯄꯄꯥ ꯈꯤꯇꯪ ꯌꯦꯡꯉꯨꯅꯦ ꯃꯍꯥꯎ ꯃꯃꯥ ꯆꯥꯏ ꯑꯩꯁꯦ Hujak am ni hujak. ꯉꯔꯥꯡ ꯊꯨꯝ ꯆꯝꯕꯗꯨꯒꯅꯦ ꯀꯨꯇꯨꯕꯤꯅ ꯃꯃꯥ ꯈꯛꯇꯪ ꯃꯍꯥꯎ ꯇꯪꯍꯜꯂꯨꯁꯦ ꯍꯥꯏ Masih ada kain ꯑꯁꯦ ꯃꯆꯨꯒꯤ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯈꯤꯇang ꯌꯦꯡꯉꯣꯕ ꯃꯆꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ Ngana cara. Marum da masuri tamiu. ꯍꯣꯏ Hinjang ya aku hinjang lo. ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯅꯤ ꯉꯔꯥꯡ ꯊꯨꯝ ꯆꯝꯕꯗꯨꯒꯅꯦ Hakro. ꯌꯣꯡꯆꯥꯛ ꯊꯥꯛꯍꯧꯗꯔꯦ Hujak lo boleh. ꯑꯂꯧꯕ lay ꯀꯃꯥꯏ ꯇꯧꯒꯦ ꯖꯝ ꯆꯥꯛꯑꯕꯣ Ini mah ising dulu double. Sikat thuma apa pula ini? Ayo ni cuma apa ya boleh nonton di gamjang ni hujang tahu. Papa no kan. Sikat thuma chala pula iba. Ngarang thum chamba tu ga ja chap char ba jing usi law wai na thuma chala reng tau wai pula ini. Ayah. Ni di gamjang ni tahu ya. Ni makan cuma apa pula ini. Hau di hau ra ba. Hau di hau ra. Ôi mà khét cái này nè, khét cái này sẽ dạng này, tăng rồi. Tăng bớt cái giờ, tăng bớt cái giờ. Chả hậu đó sẽ.
ꯐꯖꯕꯅꯤ ꯃꯥꯏ ꯁꯦꯞꯁꯤꯅꯤ ꯌꯦꯡꯉꯣ ꯐꯖꯔꯤꯕ ꯇꯦꯗꯤꯒ ꯎꯆꯦꯛꯀ ꯇꯦꯡꯒꯣꯟ ꯃꯃꯥꯁꯤꯒ ꯊꯝꯃꯤꯀꯣ ꯗꯤꯕꯥ ꯍꯥꯟꯅꯗꯣꯏꯔꯣꯁꯦ ꯁꯤ ꯃꯃꯥ ꯆꯥꯔꯣꯏꯅꯦ ꯑꯩꯈꯣꯏ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯗꯣ ꯆꯥ ꯂꯣꯏꯔꯒꯅꯦ ꯍꯥꯏꯅꯤꯡꯗꯦ ꯍꯤꯟꯖꯥꯡ ꯆꯥꯛ ꯊꯤꯎꯔꯒꯦ ꯅꯣꯏꯗꯤ ꯀꯥꯎꯗꯅ ꯊꯕꯛ ꯑꯃ ꯁꯨꯔꯦ ꯍꯌꯦꯡ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯣꯃꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯖꯅ ꯈꯨꯟꯖꯥꯡ ꯑꯃ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯣ ꯇꯥꯔꯛꯂꯦꯕ ꯃꯣꯏꯅꯦ ꯇꯦꯡꯒꯣꯁꯤꯒ ꯊꯨꯝ ꯍꯥꯞꯄ ꯄꯣꯔꯛꯏꯕ ꯇꯤꯟ ꯀꯔꯤ ꯍꯥꯏ ꯊꯨꯝ ꯆꯥꯃꯣꯁ ꯑꯃ ꯍꯥꯞꯆꯜꯂꯛꯏꯕ ꯐꯥꯒꯤ ꯇꯧꯋꯤꯅꯦꯕ ꯐꯥꯒꯤ ꯇꯧꯕꯒꯤ ꯀꯩꯅꯣꯒ ꯀꯔꯤ ꯔꯕꯤꯟꯒ ꯀꯩꯅꯣꯒ ꯐꯔꯦ ꯐꯔꯦ ꯀꯣꯏ ꯆꯠꯂꯒꯦꯀꯣ ꯆꯥꯛ ꯊꯤꯎꯔꯒꯦ ꯑꯩꯅ ꯊꯨꯔꯛꯇꯣꯏꯅꯦ 이번에게 프랭도 सक्सेस 어이그래. 아이나 ꯇꯪ 하이라디 타자로이다. 마는 거랑 hinjang 통도. 아이나부디 tum 타이니. 아도 tum 그당 잠딱 타고 그래봐. 거기부디 잡잡아 마마의 tum 남는 사람이나 마마의도 잠딱 타고도. 아도기 시디 마마랑 tum 잠매도 시디 잡잡라인 하절라가 보라가 tum 잠모사 마도 합절라가 지자바니나 그이노하 papaගේ expression doon ni jam nang ningido papa na hairak po doon ni kanino ising do ising anira hapchalu tomato khara hapchala om kam lo loy natraga magi tonga bazam hai tonga ngari bazam thambira moi ngari alau bang thambira moi sa bang am mai success ta hare ngasi pranks